lối khúc nào lối xịt về thôi chỉ cho lối nó không là xịt về làm quality đi lấy về không lối xịt về bọn là thôi không quality lấy về cái lối khúc nào xịt về Houkhibasei kyadagi changchin-duna lakpa MSF ki akoi lai ningthina tamsi haiba program amagi mieng makhada koini school da chatlaga school gi laiba satra satra jingi awaba amadi oja singna thengnariba mayam ama koini yengchin-duna lakli masigi mari lainana akoina ngasi ju kairang upper primary school asida lakjabada thawong asi sumaina akoina laiba thengnajabani school asida Polam China Mayam Peter Aquasi, Tambambo, Late Havasi, Mayam Mamanga Laiba, Lake Committee Hall Zidabova, Pashilaga Tamibani, Masi School Go Authority, Campus Nate, Campus Manunda, Sandabagi, Lake Committee Hall the Bova, Polam Singasi, Tambagi, Makulasi, High School Takta, I'll Tauraba, Kayang Upper Primary School Asigi, Classroom, Nintina, Late Ringai Sedakasida. High school gil thakta upgrade tawre haiduna government gi maikai dagi bench desk are table whiteboard are desk board almira kaino kai mayam mama polam sing asi school asida thamjilli basi kari marangino basi kari hidden agenda leibno haibo wafam basi MSF ki site gi mari lainabo authority singda hangjari Yamna luribo wafam di Manipur ki government ki school lainga ki school singda awat panana thallaba table chauki watpa infrastructure mong main ambong ta de leiriba ato school singda benches watpa ki problem yamam leiringai sarak asida akoina kamaina adugumba mafam dadi government na pot sei watliba mayam se pibidre haraga ngasigi kairang upper primary hariba school asida di Building bong starting ay da po sa ije mayam aduki mati government high school amada laigada ba po say mayam asi pisalak po na maram oraga ngasi di mafam masida taraga lem na mangaga laidorabra haibo wang asi MSF ki site gi mari laina ba Department Education SK department da or MSF na hangjari government ki site gi pidariba polam charam sing asi yamna quality yaudaba maram aduna MSF ki site gi appeal dawjari madudi mai leinaba authority na department na amuktang miang changbiraga karang upper primary school da building ba wal laitabida kamaina infrastructure mayam se karamba supplier na thadreibido haibasi amuktang season biraga kupne yengchen biraba matungda mai leinaba supplier jingjibu makoibu laibak miyamda amadi satra singi mamangda lal haibasi sengdopiu Haiba mafam sida sarkana pidariba pot sai sing asi school asida thamba fawbo chandaba mafam ni angang na class tawum da boba bench desk se paishallaga thamba chandaba class tawriba mafam dida su bench kai je paishallaga desk kai je paishallaga laiba Class to mafam fazana later from me. Duga mafam sing the class to late aitar. Duga school nataba like I committee hall the su. Sarkana pidariba posai sing asi thambam leitabana maram moiraga laikai committee hall da ju posai asi thammini mafam bawba phajana thambam leitringai da government na mafam asida godown gi type ta posai fisalakpa si yamna phajadaba mafam school top school chingdana bench desk whiteboard watpagi complaint mayam ama leiba high school sidana kairang upper primary sidana high school the upgrade tawre haiduna building for sadringai da bench desk and they blackboard whiteboard and they chair ozagi table kai loina mak pisalakpa masi kari
ꯑꯇꯣꯞꯄ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗ꯭ꯔꯦ ꯃꯁꯤ ꯃꯩ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯅꯕ MSAꯒꯤ ꯃꯥꯏꯀꯩꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯁ꯭ꯀꯨꯜꯗ ꯑꯜꯃꯤꯔꯥ ꯀꯩꯀꯩ ꯄꯤꯔꯛꯄꯅ ꯑꯜꯃꯤꯔꯥꯁꯦ ꯍꯥꯟꯅꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩ ꯌꯥꯝ ꯀꯣꯂꯤꯡꯒ ꯆꯥꯔꯕ ꯄꯣꯠ ꯁꯤ ꯀꯣꯂꯤꯡ ꯆꯥꯔꯕ ꯑꯔꯤꯕ ꯄꯣꯠ ꯑꯣꯏꯗꯣꯏꯔꯥ सिगुम्बे मोइन पिछलक फायदा स्कूल हाना सिनबा पोट ओइदरा अदुगा सि फास्ट ति नते अहम पोट नते सि पिखराइस पिथरक